Hi, welcome everyone. Khanasi khamina sina mayambu taramna okchari ngasi gi laiba topic asi Curup thakpa lepa matamda eikhoigi hakchangda kari tholakpagi haibadugi matangni. Curup machay ama makhet khetuna chamba khudingi chemical makhal lising taret ki mathakta eikhoigi hakchangda changkhi. Madugi manungda humdra henbadi eikhoina masak khangdoklaba carcinogen makhanne. Haibadi cancer thoanba ngamba component singni. Aduna Curup thakpana cancer na halli haibasi thoidokna angakpa pot ama oidribasi. World Health Organization ki report matungina Curup thakpa khaktana chahi khudingi mi lak marfu gi mathakta sihalli. Adubu Curup thaklamba mi amana Curup thakpa lepa matamda eikhoigi hakchangda kari torpage haiba adudi mayam khangbirabra. Curup mayamna thaklamba mi amana Curup thakpa lepada lepa matung minute kundagi horaga chahi 15 phawbada kari karma makhalgi ahongba lakpage haiba adu mathang yengminasi. Curup thakpa hek lepa matung minute kungi matungda heartbeat level amasung blood pressure asi Curup thakpadagi wangkhalhalamba adu normal oirakani. Masi Curup te yawba nicotine na eikhoigi hakchang manungda adrenaline thaduk handuna heart rate hengathalamba singli sing khujal masina khongkhut ingtha halamba adudagi nicotine gi saruk adu minute kungi matungdadi mangkhiduna normal da hanjin halai. Pungani gi matungdadi blood circulation normal oikhrabasu nicotine gi nisha adu amuk mahau tangba phorokpa horakani. Swai matang yorokpadadi tawfam khangdaba laita pham khangdaba tumba phau yadaba tholei. Masi Curup thaklingeda dopamine thadokpa adu brain dagi khanghan hanthakiba aduda nungai ningbagi chang adu phangdabadagini. Masi Curup thakpa lepagi khwaidi awaba matang aduni adu masi yam normal oiba amani karisu nungsa thiningai leite. Pung nipal gi matungdadi Curup tagi eikhoigi hakchangna changlakhiba carbon monoxide haiba poisonous oiba gas asi eikhoigi blood stream dagi tapna thokhiduna oxygen level normal da halakba horakani. Mayamna khanglamgani carbon monoxide haiba asi eikhoigi hemoglobin da oxygen dagi hena napsinba ngambanina masina oxygen supply da apanba pi masina brain amadi atai hakchangi organ singi mathau hanthali. Kuina Curup thaklaklaba mi singdadi masigi problem asi balance tawba ngamnaba blood pressure wangba amadi yamna thick oiba blood sing form tawi masina stroke kumba thokpagi chang wanghalli. No makak Curup thakpa lepana Curup thakpana maram oiraga heart attack tawbagi chang yamna hanthali adubu lok khubagi changdi yamna hengalai masi yamna phaba khudam amani. Lok toina khurak leiba adu lungs manungda leiramba fattaba amotpasing amadi lok sing adu lauthokhinabani. Numit nini gi matungdadi nicotine sing loina eikhoigi hakchangdagi thokpa loikhragani. Curupna sohanba nerves ending sing maru oina manam namnaba amadi mahau khangnaba nerve sing heal tawba horakani. Masina chabada haubagi chang hengathalli adubu yamna kuina Curup thaklaklaba mi singdadi masi permanent damage thokhiduna oisinba ngamdabasu yawi. Numit humni suba asidadi nicotine yaudana leibagi khwaidi awaba matam adu oigedoribani. Masidadi kuina Curup thaklakpa mi oirabadi kok sikba oningba khanau nungaitaba Curup yamna thakningba loinana depression anxiety gi manaba mawong uba yai. Masi brain da nicotine and dopamine thadok halaga stimulate tawduna nungai halamba adugi adjust tawnabu honarakpagini. Ising thakpana wakhal phathanba ngamhangani aduga nungaiba mana masigi stage hek lanthokhibadagidi thoidokna awaba amata leraklaroi. Tha ama pharakpadagidi lungsu heal torokpadagi lok khuba pharaklagani sor honbasu nungairagani masidagidi heart disease nabagi chance amasung cancer nabagi chance tagi yamna hantharae haina lowba yare. Lung capacity hengalaktuna physical activity tawbudasu awaba kharadi farakla. Tha ahumdagina tha mapan phawbada eikhoigi lungs manungda samgumba yamna kuppa cilia kawba ama lei. Masina lungs ta leiba amotpa amadi lok sing adu lokthokpagi mathau tawi masi mapung phana phagalaktuna mathau tawba hori. Masina nuksittagi launaganba laina sing nabagi chang hanthali loinana eikhoigi lungs asi nogmagi sengdoraktuna masa phaba hengalai. Chahi ama purap Curup thakpa lepa matungdadi Curup thakpa mi amana coronary heart disease narakpagi chance tagi tangkhai ama hanthare abani. Masi eikhoigi singli artery gi manungda lining sing asigi masa phagalaktuna atherosclerosis haiba fatty deposit sing mangkhibadagini. Chahi 10 gi matungdadi Curup adum thaklamba mi amaga yengnarabadi lung cancer narakpagi chance asi 50% hena hanthare haina lowba yare. Chin ya khanau amasung bladder gi cancer narakpagi changsu tangkhai hena hanthale.
ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗꯗꯤ ꯆꯨꯔꯨꯞ ꯑꯃꯨꯛꯐꯥꯎ ꯊꯛꯇ꯭ꯔꯤꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯄꯥꯔꯃꯤꯅꯦꯟ ꯗꯦꯃꯦꯖ ꯊꯣꯛꯈꯤꯕꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯈꯤꯗ꯭ꯔꯕꯁꯤꯡ ꯅꯠꯇꯅ ꯑꯇꯩꯗꯤ ꯆꯨꯔꯨꯞ ꯁꯨꯡꯊꯛ ꯊꯛꯇ꯭ꯔꯤꯕ ꯃꯤ ꯑꯃꯒ ꯑꯝꯍꯥ ꯑꯣꯏꯔꯕꯅꯤ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯇꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯤꯀꯣꯇꯤꯟ ꯄꯦꯆꯀꯨꯝꯕ ꯂꯣꯖꯦꯟꯒꯦꯁꯀꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕ ꯌꯥꯏ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯈ꯭ꯔꯕ ꯃꯤꯁꯤꯡꯗꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯕ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯆꯨꯔꯨꯞ ꯊꯛꯇꯕ ꯃꯤꯁꯤꯡꯒꯤ ꯁꯔꯀꯜꯗ ꯄꯨꯟꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯀꯣꯠ ꯑꯃꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ every craving you overcome is a step towards a healthier longer life ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯅ ꯊꯛꯅꯤꯡꯕ ꯆꯥꯅꯤꯡꯕ ꯑꯃꯗꯒꯤ ꯉꯝꯃꯒ ꯆꯠꯈꯤꯕꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯛꯆꯥꯡ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯁ꯭ꯇꯦꯞ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯣꯝ ꯆꯨꯔꯨꯞ ꯊꯛꯂꯛꯄ ꯊꯥ 6ꯇ ꯉꯥꯏꯔꯤꯕꯕꯨ ꯑꯣꯏꯔꯕꯁꯨ ꯆꯍꯤ 30 ꯍꯦꯟꯅ ꯊꯛꯂꯛꯂꯕꯕꯨ ꯑꯣꯏꯔꯕꯁꯨ it's never too late to quit ꯂꯦꯞꯄ ꯃꯇꯝ ꯍꯧꯖꯤꯛꯃꯛ ꯊꯦꯡꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯂꯦꯞꯄ ꯌꯥꯔꯦ ꯆꯨꯔꯨꯞ ꯊꯛꯄ ꯍꯦꯛ ꯂꯦꯞꯄꯒ ꯍꯤꯜ ꯇꯧꯕ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯃꯥꯡꯖꯕ ꯑꯁꯣꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯆꯨꯔꯨꯞ ꯁꯨꯡꯊꯛ ꯊꯛꯇꯕ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄꯥꯝꯕꯩ ꯑꯣꯏꯒꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯂꯥꯏꯛ ꯑꯃꯗꯤ ꯅꯝꯕꯤꯔꯝꯃꯨ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟꯇ ꯀꯔꯝꯕ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯊꯝꯕꯤꯔꯝꯃꯨ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ